May lagtebako aduna mapan. Okse khutto e hana may lagtebako ma'am. May lagte. Pepper, jeera powder, pepper, garam, thum. Phadikomso dum hapchan manam nushina duga mahi hapaga kamgrada kamba nam de lenge as wow fachare he mapanda puthoki wow may lagtebako aduna mapan ay masaksidi ang ningba itar ay binani ko kajaris wow manam kunong shimdara manam kunong shim mayam ay video same biriba khuding mag thagajari aduga mayam subscribe to the bell tar do subscribe sung soy soy tokshan biramo ado mayam ay pork jari na sawi gano ay sigi box se si the last oina pork jaba oi doine aina first as pork jagi adugi lotion gi tawne box ta aduduga mayam happy ningol chakouba happy diwali loidi loigre ko ngarang adumai orse adu chakouwe obse nungdiam nusi ko haidi thaina khoi angang oringai da khomai matung inner chatpa chakouba lakpa da yam nungai bane ado mayam dum nungai enjoy tawbiro chakou. Hello friends, I go yam no one of a metamoibanina, sell to Chang Nine upon the Biade, Maramaduna, Queen Mopam Hector the Gisel Tanbaya by application Mapudo Lactere, Hariba application do Gimamindi, 1x Benny. Hariba application asi Barcelona, PSG, Amasung Syria Ega, official partners ori, 1x bet asida, Equina Kudaki Oiba, Metskaya Amasu Uba Pangadi, Amasung. Score kaya phangani haina sale oina thana besu yari aduga makhal kaya gi masana mayama masu yari hariba masana asida khwaidagi hena sale phangba yaba masana adudi krasni maramaduna agi promo code EAS 100 sizina biduna ihan hana sale hapchinba matamda 53000 NPR bonus oina su phangani aduna mayam madamang handabida register tawbiro link amasung promo code agi comment da pin tawduna thamjaramage adudi mayam chaba horage chak yamdabida pok chengakta chagi tawbane aigonda comment ama lae chak yaudabida tang charaona ado chaba ngambrenge sisi yamdi yamane kg mai mayane bako yengase charage horage chaba pok hana chage lok su thungni tawe wow mà đâu vậy mẹ mấy lạc tiền có mấy lạc tiền là trở lại tiền là mình mấy dòng từ bị động
fazadra. ꯃꯩꯒꯤ ꯐꯤꯕꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯈꯔꯗꯤ ꯃꯝꯃꯝꯃꯅꯤ ꯂꯥꯏꯠ ꯌꯥꯎꯗꯕꯤꯗ ꯅꯝꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯉꯁꯤ ꯂꯥꯏꯠ ꯌꯥꯎꯗꯕꯤ ꯅꯝꯕ ꯐꯖꯗ꯭ꯔꯥ ꯄꯣꯛꯀꯤ ꯈ꯭ꯋꯥꯏ ꯍꯥꯎꯕꯁꯦ ꯁ꯭ꯋꯥꯏꯒꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯔꯤꯞꯁ ꯃꯄꯥꯁꯦ ꯌꯥꯝ ꯍꯥꯎꯖꯩꯌꯦ ꯃꯌꯥꯝ ꯉꯁꯤ ꯄꯣꯔꯛ ꯈꯔ ꯆꯝꯃꯦ ꯃꯁꯂꯥꯗꯤ ꯑꯗꯨꯝ ꯍꯥꯞꯈꯤꯕꯅꯦ ꯑꯗꯨꯒ ꯆꯝꯇꯛꯅ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯄꯣꯔꯛ ꯔꯤꯞꯁꯀꯤ ꯁꯤꯒꯤ ꯃꯁꯜꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯐꯦꯚꯔꯦꯠ ꯆꯤꯟ ꯏꯪ ꯏꯪ ꯂꯥꯎꯋꯦ ꯂꯣꯛ ꯌꯥꯝ ꯈꯨꯟꯅꯩꯌꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯨꯔꯝꯅꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯋꯤꯟꯇꯔ ꯈꯨꯑꯣꯏꯁꯦ ꯑꯣꯛ ꯊꯣꯡꯕꯁꯦ ꯌꯦꯡꯉꯣꯅꯦ ꯇꯔ ꯍꯦꯛꯇ ꯐꯝꯖꯤꯟꯈ꯭ꯔꯤꯁꯦ ꯎꯕ꯭ꯔꯥ ꯉꯥꯛꯇꯪꯗꯤ ꯇꯔ ꯍꯦꯛꯇ ꯐꯝꯖꯜꯂꯦ ꯍꯥꯏꯕ
신나. ꯄꯣꯛ ꯌꯥꯝ ꯂꯦꯛꯊꯣꯛꯀꯗ꯭ꯔꯅꯅꯦ ꯆꯝꯄ꯭ꯔꯥꯁꯦ ꯂꯧꯕꯅꯦ ꯀꯩꯝ ꯂꯦꯛꯊꯣꯛꯇꯕ ꯑꯗꯨꯗꯨꯒ ꯁꯤꯠꯂꯦ ꯂꯣꯛꯇꯨ ꯇꯧꯕꯁꯤꯗ ꯀꯤꯁꯨ ꯀꯤꯖꯕ ꯂꯥꯁ ꯄꯤꯁꯅꯦ ꯀꯦꯞꯁꯨꯜꯗ ꯁꯤꯟꯕꯅ ꯂꯣꯏꯔꯦ ꯂꯣꯏ ꯐꯝꯖꯜꯂꯦ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯩ ꯑꯗꯨꯝ ꯆꯥꯔꯒ ꯁꯨꯡꯅꯣꯏ ꯅꯣꯏꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯁꯨ ꯍꯥꯏꯔꯛꯑꯦ ꯅꯣꯏꯈꯠꯂꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯃꯌꯥꯝ ꯑꯩꯗꯣ ꯅꯣꯏꯕ ꯅꯣꯏꯗꯕ ꯍꯥꯏꯁꯦꯀꯣ ꯑꯩ ꯋꯦꯠꯇꯤ ꯍꯟꯊꯩꯌꯦꯕꯀꯣ ꯋꯦꯠ ꯍꯟꯊꯩ ꯃꯤꯟꯁ ꯑꯩ ꯋꯦꯠ 60 ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯋꯦꯠ 58 ꯂꯩꯕꯀꯣ ꯍꯟꯗꯛ ꯊꯥꯒꯤꯗꯤ ꯑꯣꯟꯗ꯭ꯔꯤꯒꯦꯕꯀꯣ ꯑꯗꯨꯒ ꯑꯩꯗꯣ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯁꯤꯗꯅ ꯍꯦꯟꯅꯅꯦ ꯃꯨꯛꯕꯥꯡꯅꯤꯅ ꯃꯌꯥꯝ ꯆꯥꯏꯕ ꯃꯨꯛꯕꯥꯡꯅꯤꯅ ꯑꯩꯅ ꯅꯍꯥꯟꯈꯩ ꯆꯥꯔꯤ ꯆꯥꯡꯗꯒꯤ ꯁꯔꯨꯛ 2ꯃꯨꯛ ꯍꯦꯟꯅ ꯆꯥꯏꯌꯦꯕꯀꯣ ꯑꯇꯩ ꯃꯇꯝꯗ ꯀꯩꯁꯨ ꯌꯥꯝ ꯆꯥꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯅꯣꯏꯗꯤ ꯅꯣꯏꯌꯦ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯆꯥꯡ ꯅꯥꯏꯕꯁꯦ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯉꯝꯅꯕ ꯇꯧꯗꯤ ꯇꯧꯒꯅꯤ ꯃꯌꯥꯝ ꯑꯗꯣ ꯋꯦꯠꯀꯤ ꯑꯣꯏꯅꯗꯤ ꯍꯟꯊꯩꯌꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯌꯥꯝ ꯂꯩꯔꯝꯃꯦ ꯂꯣꯛꯁꯨ ꯊꯨꯡꯕꯅꯤꯅꯅꯦ ꯑꯩꯅ ꯈꯟꯕꯅ ꯄꯣꯛꯀꯨꯝꯕꯁꯦ ꯌꯥꯝ ꯂꯦꯛꯊꯣꯛꯄꯅꯤꯅ ꯆꯝꯄ꯭ꯔꯥꯁꯦ ꯁꯨꯝꯖꯟꯒꯦ ꯁꯤꯅꯦꯀꯣ ꯀꯩꯝ ꯂꯦꯛꯊꯣꯛꯇꯕ ꯋꯥꯅꯤ ꯀꯩꯝ ꯂꯦꯛꯊꯣꯛꯇꯦ ꯃꯌꯥꯝ ꯆꯤꯟꯊꯤ ꯍꯥꯏꯅꯤ ꯀꯩꯝ ꯂꯦꯛꯊꯣꯛꯑꯦꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯄꯤꯁ 2, 3ꯒ ꯆꯥꯁꯤꯜꯂꯛꯄꯗ ꯆꯥ ꯉꯝꯗꯕꯤꯗꯣ ꯑꯗꯨꯃꯛꯇꯤ ꯇꯧꯗ꯭ꯔꯦꯕꯀꯣ ꯌꯥꯝ ꯂꯦꯛꯊꯣꯛꯑꯝꯗ꯭ꯔꯦ ꯑꯩꯁꯨ ꯁꯨꯡꯉꯤꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯑꯃꯨꯛꯀꯁꯨ ꯋꯤꯁ ꯄꯤꯖꯒꯦ ꯍꯦꯄꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯦꯡꯕꯁꯨ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯦꯀꯣ ꯊꯥꯏꯅ ꯌꯥꯝ ꯃꯤꯁ ꯇꯧꯋꯦꯕ ꯑꯗꯣ ꯑꯉꯥꯡꯈꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯅꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯠꯁꯦ ꯁꯥꯎꯕꯤꯒꯅꯣ ꯑꯩꯒꯤ ꯂꯥꯏꯠꯁꯦ ꯉꯁꯤ ꯃꯩ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤꯅꯦꯕ ꯑꯩ ꯅꯨꯡꯊꯤꯟꯗꯁꯨ ꯅꯝꯕꯅꯦꯕ ꯑꯗꯨꯗꯨꯅ ꯅꯦꯆꯔꯦꯜ ꯂꯥꯏꯠꯇ ꯅꯝꯒꯦꯅ ꯇꯧꯕꯅꯦ ꯔꯨꯝꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯃꯝꯕꯨꯗꯤ ꯈꯔ ꯃꯝꯃꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯒꯦ